Karigidamak Messi na Bercelona FC, Paris Saint-Germain asigumba club sing thadoklamaga Miami Fc da join thaukibano. Masibu Paisagira natraga family ki maramdara natraga Miami America ki life pambanara matang asi yamnamak khangning bopoknari Messi fans singi pukningda video sida Messi masamak na matang asida kari hype madugi pawda matik ama thamjari. Argentina ki football superstar Lionel Messi hojik Paris Saint-Germain da sanadre aduga Bercelona so hanjindre Miami Fc America gi oikre. Mahakna Miami Fc da Chatkhiba gi simple reason asumna hai ai isa ki personal life enjoy tobagi su tangai fadaba lay isa gi life tana tanai gi family ai gi children ga su time piba ama changi akhang ahi singi obhimot asumna supongli hauki bahanda ki world cup aduda Messi na magi football career da phangning number dream punamak mapung phana phangkre award haigera goal masing haigera mingthol haigera award pa amata leikidre asuk sanglo matamase mahak pressure ga konana Sandra Kibani, Daigo Maradona Ladingai, Matam the Sumang Taksin Duna Tamleki, Nangi Matamda Argentina Gi Oina, World Cup Lorok Tabayaro, Madu Ayamati, Equigi, Laybak Nangai Duna Lady Bani, Miam Asigum Apam, Sisumagi time no Pung Haki, Aduna, Messi Masapa Kara relax oable life Pamlok Bani. Paisagi awat palaitraba mana paisa khakki khallaga club change tawbadi sukna nate but club amadadi sanaba aduga pressure su khara watba masini magi plan mahak Miami FC America do hongdringai Paris Saint-Germain da sanra mi but masida match ngamba goal janbagi pressure yamna lay Paris Saint-Germain da hongdringai mangda Bercelona FC da sanram bani madudana amuk pressure khara watli aduga handaki Miami FC asidadi amuk hena pressure wat kani hairi adu ebadi America da laina magi family amadi macha masuga su ngai ni hingminaba yaragani khanna decision se lawkhibani hai amarom da asumna su hai Messi bu Saudi Arab ki Al Hilal FC na achubu offer ma piki makhoi da yawna ba du mana lawkhidre amarom da Paris Saint-Germain thadoklaga hanagi Barcelona da hanjin basu impossible oiba matang oiba maramdi Barcelona da aduk yamna chawna paisa offer toningai leiti aduna Miami FC da takibani makhoi gi family time pass kisu khallaga mahakni yaki Messi hojik 36 years pare masida sunatna Europe ki club kyana nang tabulak piu hain offer kya tauki but Messi Europe thadok tuna America di club to join tawkre Messi amasung Miami FC ki deal asida Adidas company amadi Apple su yauri world ki best player kayarak hanna takraba Messi na Ballon d'Or award tarirak hanna lawkibani ki chahi asida su mahak masigi award ase lawkini thajai Barcelona ki icon player oiramba Messi ngasidi ahan boina Europe ki mapanda sanaba jatkre